Arambai Tengol Korongamba Yambana Kukida Aroiba Waning Thakre Miam Kataba video sitting Karam Haina Waning Taba Online Manipur YouTube channel spring bir pemain punang pu amuka hana daram loksari han bada yamna maru iba pawa Arambai Tengol ki Commander in Chief Korongan bakuman degi lokhachage ai gisu quote ka microphone atang ba amaga chenre leibak ningna ba haina korongan bakuman na phongdok piri aduga mahaki makata babdeta handak kisina aru iba ohensi mathang tarak pada thawai khubak ta haptuna lanchet liba singi pukning hanthakada ba wa hairak patara badi ai gi personal tanagani warau ganu aina torok pada haina korongan bakuman Arambai Tengol ki Commander in Chief na phongdok piri aduga mathangi update asna Free movement regime lauthokraba tungda center na kuki gi su amuk lauthokna ba yana leire thasi gi aroiba sarukta sabsaba phirep lawgadori India amadi Myanmar ani gi lona bangam khaida free movement regime set aduna lakhibadu handak ta home minister na lauthokraba matung India government amadi kuki na holup singi singa satnariba suspension of operation su makhata na satnadanaba warep lawraba yana leire hairi Video sing bibag damak tamayam pum nang po amuka hana thagachari ano update ki damak ta online Manipur YouTube channel na sabunung sibiduna subscribe to bidamu. Thank you.